Haujik letest nungai pau Kuki Nupi mayamna lepaga yengna leire aduga BSF army na Susanpurda Kuki gi bunker thugai khare sidi AR nate noigi nawai kangu nate Kuki Nupi mayamna khutto samai tawra yeng leire yeng siko adu makha tana amuk Kuki sibagi pause mathang hapage si pura Kuki ama yum thak tagi tarak padagi laikidre mathang su sibagi pau leiri ko adigi mamangda singdagi tana ondhana sibasu pau phange ko zoom dagi si amuk ondhana sire kharani leiragana phandagi ondhana sidorira natraga chachana ondhana sidorira sibase lepade yade ko Kuki noi do mathang amuk sibagi pause tarasi ko Songbung maningda Kuki masen nongmai kapna khre nahan kapna bada nongmai na pan bada ki district hospital da laikan aduna leirakhiba paulen laikan amuk amduna laikidre si Kuki Nupi mayam sina Kuki gi bunker thugairi si manakta lepaga moigi satkhiba mabai AR ro ningjangaga tuktharaga BSF army na Kuki gi bunker thugai basigi mapanda lepaga upai lejadana khut sathiega khangna leiribase ubada thamoi se yamna nungaye asigi tamaktani aba Kuki Nupi singsina Kuki nipa mayamna pullaga akhoi thado chatpi khinu akhoi thado chatpi khinu na Kuki mayam sana law base mafam satla law robani moigi MLA tara dono so MLA minister tara dono satlaga Modi daga haijau robani aba mawa masu lobi dramare ado hoji haiga dabadi Kuki minai nogi akai ba bunker mayam se phajadra aduga asiga yengu kulen phangiba ahum sisu asi kari kanare Singdagi ondhana siba kharama jumdagi ondhana siba kharama laikana bangamdana siba kharama noi masenta kapna na siba kharama aduga maitai da haururaga maitai na defense tawjarapada kulen phangiba kharama asi kulen phangiba sisu noina nasana tawjabagi phangba kulen ni do ado hojikti bunker thugai bai manak sega Kuki Nupi mayamna moigi chakhiba mabai moigi chakhiba magi tamo kado adu ningjanga mapan se ka ningamdana lepise minai mandra se Kuki Nupi mayam se minai mandro pari mom channel se bu yengbiri ba mayam puna poi kai khumnajari Kuki singi huji Susanpurda mogi bunker ngasi BSF na thugai bagi asi posima ubada thamoi se khradi nungai ba phawri AR na matam amada Lansi hek horokpo matamdagi misang mikhan nairaga Kuki gi misang changaga maitai da landarbada Kuki da aduki matik support tawna leiramba AR do ngasi Kuki Nupi singna AR bo aduki matik ningjangaga bunker moigi Kuki gi bunker thugairi sigi manakta upai lejadaba adha mora udagi taraga pangna leiba utu akoigi tanghai sibagi type ta lepaga leiribase asi ubada thamoi se aduki matik nungai tungda thopa lakani tawtabu ngasi BSF army na tawriba thaudang se mamangdagi karigumba AR na sumaina thugai khokai na tawramba taragadi asumaina ngasi thongnariba irang se asuk hena di thoyaba aduga Kuki gi bunker mafam da leiri sumaina maitai gi bunker di mafam khudingi leitiaba Kuki na ngasi bunker sari base kari wakhanda saino lan pam na sabaniaba asi bunker sabada mateng sabsabi support tawramdana Kuki gi mateng pangna leiramba AR singdo ngasi sakharabani na Kuki Nupi singse makhut tikpaga samana bagi phibamda ngasi upai lejadaba dumaina lepaga manak siga wangang basu ngamjadagum lepna tanghai siba mongda leiribase hanagi moigi mabai masendo aduki matik moina ningjan yabja moi saktam se ubada khangyaba do Kuki minai noida haigadabadi noigi nabai AR singdo sakhinu aina lauraga su ngasidi noina tawjarubadugi mahi saba haure hojik bunker mayam se phajadro Kuki gi bunker sunu sare mayam se phajadro ado noigi matam loiba matam se yaure aduna noigi bunker kairiba mayam se Kuki punamak uramda busu jayena Kuki punamak noi mayam loina yengo aina bunker akaiba mayam se pubirakpani phajadra aduga asiga kulen phangibagi sisu phajadra asi punamak se Kuki minai na fisher kani khangdaba noina thokanbani noina maitai gi jumai tharamdaba taragadi tang ohumda noina asugumba irang se
सौगुटलमदब तारगदी ngasi asugumba misi mina mayam se thoi da bani aduna ngasi Kuki gi bunker kai be siga Kuki mayam gi tamakta Kuki kai be Kuki gi bunker kai be gi video se pura lak chabani do Kuki Nupi mayam kamai tawrige nungai ribo noina seba tawge na khanna lepi ro manak to ga kana ro ye hanaki sidi noi gi nabai sing do AR sing do natte ne hanaki sidi VSF ni lam ka henjaru no he kulen phangjagi ni ado aina ngarang Kuki sibagi pau purake hairam bado dudi Kuki sibagi pau se piram bani ado loisalage chinau mayam ado chinau mayam pari mom channel se ngasi thamjare iba video se Kuki mayam gi tamakta special oina mogi bunker kai ba mayam se moisu engu maitei dia sumaina bunker sa de maitei dia sumaina lan gi wakhan khande noina mafam humda bunker saraga maitei da landaraga noina kulen yojabado adu khangu waina video sima pujarapani loi chinau mayam video se matang se ga loi sanjarage video siga soira yaukhiba kya leirega su ngakpi waina yengbiriba mayam punam ki famda ikok nonjari checksin na laiminasi ibudo pakhang mana yai phare kanglei pak na yai phare ado Kuki henge su huji nipa kangu su hana dei ngau na leire hojing Nupi kangu sing su ngau na leire manak siga bunker thugai be sigi manak siga tanghai siba dumaina lepa ga upai leijadaba akhoi gi pangan ga kem jaujadaba makhut masa yaujadaba maron mari ngangba ngamjadaba adumai type ta tanghai siba mayam lepna leiri base ubada nungai manghina video se myang hom da share tawjarakpani ibudo pakhang mana yai phare kanglei pak na yai phare maite ekhoi nungai jai phana leiminasi yelhomi akhoi leiriba ichinau yelhomi yellow fruit khudimak nungai jai phana leiminasi ibudo pakhang mana yai phare kanglei pak na yai phare